Ahanumakta Mayambo Chesam Nawasna, Amuk Hanna, YouTube channel da Taram no Oxeri Amadi Kaikun Ocheri Mayam, Nasishu Mayam Gidamakta, Anoba, crime gi worry and Mapudno luxury. Nasigi, crime gi worry asidi, West Bengal gi, Konagar Haribas Harshida Tokiba, Toto Amagi worry Nika. Masigi Todoxi, Equina Yamna Tabada, Nungai Taba, Duka Yamna Tamtiva, Todoxingi Manunda. Todok amani haina ina lozeka doga todokse mamana macha hat khibagi wari ni doga mamana macha se karigi damakta hat ibano haibasigi matang da mayam wari si da punna khaminasi ka bodi ma khatara ko si mayam wari oina taminarasi kolkata dagi ilap lapna chatna haibadi kilometer kunga manga rom chatlaga leiba hugli district sigi konnagar hariba sahar sigi address nagar hariba mafam sida Nupa Macha Amakak Lay, Nupa Masagi Mamingsi, Snehan Sukawika. Hariba Snehan Sugi, Room Sida, Numitsi, 16 February 2024. Hariba Numitsida, Maki Yung Tangna Budaleba, Kazin Amakakna, Hariba Kazin Se Magi to Sensi Loraga, Snehan Susi, Sanarusi Haina Hunavagi the Makta Maki Room the Laklami. Mahakna Snehan Sugi Room the Lakamatamda, Makura, Magi Masasa. Kay no matoro magi room na sang matamda kay nga mataraga di mang na sinahan sugi room the extension na matamda sinahan suwa sa ko siraga ko I marak sida hariba room manungi floor sida targa leba sa mang na thengnarami ko aduga magi body sa ko sinahan su sa yamna tamthina Hatpa mi hat amakak oirami ko ko mi hat chi yengu matamda magi body se magi kok thangkok sigi maning thangba amusu magi laibak sida kari mo pot am thong khibagi dakpam yam chawon tabal lay bas report fangi aduga magi khut ani sa sigi nerves mayam se ko thang na kakchak busu thengna jai ko aduga amu magi body ayam bal loina ot nei bagi dakpam tarami aduga mi hat pa mi asina hairiba mi hat ase khangdana bagi damakta sinan sugi room asida lairiba tv ado yamna kanna ama na hat matamda makol thokna ba yamna kanna tharaga thamlami aduga floor sida kitchen gi knife ama taraga su leiba thengnarami Kolkata police na ka hairiba mafam si yarko matamda makoina angang sigi mi hat che uba matamda makoigi wakalda sukpikraba angang sida kari nuaitaba leibagi damakta makoina yam tamthina hat ibano haina kalami aduga makhata na investigation tonabagi damakta angang sigi sansugi body ase postmortem gi damakta thakirami aduga investigation toba horami investigation sigi ahan boina laikai sida leiba CCTV footage sing collect toba horami aduga amuk kogi imung sigi call records o yik check toba horami ka han badai khoi angang sigi family sigi matang da khara khangminasi angang sigi mapa sigi maming habadi snan sugi mapa sigi maming Pankaj Sharma kawi aduga mama sigi maming na Santa Sharma kawi mapa se Kolkata gi dukal amada thabuk towi aduga mama sina Hubli gi restaurant amada makchi thabuk sui ka mama mapa ani se Pankaj Sharma amadi Santa Sharma mabani lohongba sahi tara mufare aduga mabani gi Chahi Nipal suraba Mchana ama lairami ma ase hoji class 4 standard tami Mchana sigi maming Snehan Su kawika police na investigation to basi ahan bada ko yum sidagi Snehan Su gi yum sidagi horami makoi investigation to matamda ko yum sida kana gumba amana forcefully oina thongnaw gumba thongmuna namkhairaga Sankibagi mami fangde aduga yumsigi maru eba pochai sing haibadi sanalupa pisanungsa amta mangba aduga pochai sing asem phum sana leiba dum thengi masina takpadi pochai ke amta hukide habasu khangi ga adugi makhoi gi hui amasu leiba ka family sigi neighbors ki makhoi gi laikai gi thangnaba mi singi moi warogi matungina makhoi hairapagi matungina pung numitigi pung ani dagina pung mari gi swaida ko gi hui se Kongbagi makon kaisu tade habdi thodoksi thoko matamda huisi kaisu khongakte na laikai mi sing na hairame baka aduga mayam huise kagi dang to khongtri na ha taraga di hui habisi tabu mayam na soina khangi duni makoi na masa khangba mi udaraga di kaisu khongde baka masa khangdaba mi udaraga di compulsory mo bu khonge masina masigi police na ahan bada khogi masigi misi sa masigi makoi ahan suspect se khoi imung sida adum makoi na chingnai baka masidagi police na imung sigi family mama mapagi marup sing laikai gi khara mogi phone number sing loraga call record sing check to wadasu karigumba suspicious angle am phawa police no uba phanglam deba ka masidagi police na call record check to buloi badagi laikai sida lairiba CCTV footage sing sa check to horami makoi na maruina check to riba si khogi thodoksi thoiba numit 16 February 2024 gi maruina
nungthingi pung ani dagina pung mari fawba sigi footage ma khoina check tor mi khoina check to matamda koi marks open nupi ma koi chatpa se urame ba ka magi body language se ubada police na haifet chingna badagi magi masigi footage se lawthoga Snansu gi parents uppe matamda Snansu gi mama Santa Sharma nadi ma se masak khangde haina hairami adubu haiba footage se Snansu gi mapa Pankaj Sharma de uppe matamda di kudakta ma ase magi nupi gi mama nabi close friend iftar pravini hain hairami aduga mabani yam luna tinai aduga marks ekoi yumda yamna toina hando hansin yam toina lakto action towe na ma na hairami mesagi police na Pankaj Sharma amadi iftar pravin ani sigi marakta affairs labor haina mabani gi call record check to matamda Pankaj Sharma gi call record di clean oira me kai gumba chingninga oiba amto phanglamde adubu iftar pravin gi call record check to matamda hairiba thodok se thokpa numit chida magi phone se pung amadagina pung ni fan power switch off leba thengnerami madugi matungda khogi number amada numit khudingi iftar pravin se khogi yamna kuina thengla fawa habadi khogi ahingi athenga pung ani fawa wari sabagi number amaka mokhoina thengnei ba ko police number se check to matamda mokoi thajaramde mokhoina khangiba number se kanagina habase mokoi thajaramde ba ko atai kana gi shente mokhoina phangiba number se Snansu gi mama Santa Sharma gi number ni ka mabani ahing thengna wari sanabagi khogi call details record che phangye ba khogi iftar pravin dagi mesagi police na mabani gi WhatsApp message hana delete to khibela itar ga su retrieve amu hana khogi storage dagi lauthoga yenguma tamda police maya ka ga lerme ka hairiba Santa Sharma amadi iftar pravin ani sigi marakta khogi ikoi nungsinaba boyfriend girlfriend amadawna message thana base makoina urami madagi handok tana ikoi yengbada koina hek nuai taba picture sing haba tare ko asi thana phobam koina thengnarami ko masigi mathangda police na ko laikai gi mida hangmatamda laikai gi mi knowledge kai naramde kam khanglamde masigi matangda ko makoina khangba haibabu koi mi yengda ko mapan thung mi yengda makoina ubasi Santa Sharma amadi iftar province yang close friend ni aduga mabani amana amagi yumda chatok chasin to habas medi makoina khanglamme ba ka aduga hariba wari sigi matangda amu Snansu gi mapa Pankaj Sharma da hangama tanati madi already khagaga lerami ba adu maki machagi khalaga du samaj gi minok maisagi khallaga mana hariba mabani gi secret affairs se miyam mangda mana expose to de kana gumba amata da mana hairam de ba ka Santa Sharma amadi iftar Pravin mabani gi affairs siga Snansu sibasiga kari mari lena gi habase me amkamina sika nasagi police na iftar Pravin gi phone number se murder se tobo numit sigi pung amadagina pung ni fan pawa switch off eba thengna ba aduga thodok se thoiba matam sida ma ke picture mark se laikai gi mokoi gi Snansu gi laikai sida ma chatpa ubasidagi kudakta police na thin thaba toduna Snansu gi mama Santa Sharma amadi iftar Pravin ani se police na lokhataga wahang pahang to matamda koi Snansu gi mama Santa Sharma na wari pumba haidor lamiko macha magi hepok jaw macha Snansu se mahak na Hatpa ni aduga Hatpa sida koi gi iftar Pravin su mating pang yana manu police na confess to lamiko babani na Hatpa mong si koi report ki matungi na ahan mada ma si faklang da makok si tawraga koki yashin bani ka faklang da ring matung da muk teban da yashile hai usidagi amu ko iron rod tawraga makok da thome hai ka aduga amu kitchen dagi thang si lowraga angang sigi makut ki nerves ani maksi kaktalaga I thokalaga mabani amu hoi ma si siwa phawa mabani na ngai hai ba ko aduga hairiba CCTV footage sida abadi mabani na yamna tamthina hat ki hai bani ka aduga hairiba CCTV footage da sumatagi sumatangi ifat Pravin gi picture se lai sikai na ta ragadi ma ki mana halakpagi lambi se sidadi camera lai ba dunga se Santa Sharma na chatkiba jaga chatkiba lambi se sidadi ikoi gi camera se laite ba do mabani na angang se hat isi maram kai na ta ragadi nongma Snansu sina ma gi school lagi halakma matam da ma na imung dek sang ko matam da ko ma ki mama Santa Sharma siga Santa Sharma gi girlfriend hai ta ra ge ifat Pravin se mabani si compromise ek yeng ba da yeng hai da mong da phamung da leram se koigi Snansu thengne ba ko Chahi Nipal surba angang haibase amasi loina aphabana kaino fatona kaino se kitang udi khangane ko ek ubuda sina aphabani fatoni habase ko edum khangma tamne ko masidagi haiba thodok se urbadagi Snansu Sharma se koigi masala sounding ba mamana tolbe se fatte han dai haiba khotpa to se tawwe ba ko aduga mamani gi marakta hek toina koigi launa ba se tawwe ba ko aduga Santa Sharma sina mo masanu pa sina ngasai Mamagi secret affairs aduga masa sina ukriba film se kanagu mi amada tamlugo taragadi ma ke ijat se laikai da or samaj da pura laikha tarni habasi amna akiba ma phawram me ba ko
Masidagi Ifat Pravin amadi Santa Sharma na masama pa se hatnaba plan tawkibani aduga hatpasina 16 February 2024 haiba numit sita ko hatkibani ba ko mayam masi yamna tabada ko yam nuai taba yamna haibadi yamna tukat sininge oiba thodok amakhan haiba tare ko macha amabu mama man hatpa ngno pa haiba sa aikogi masi kai haidano oisu khangdre wari si libada aikogi wahi tholaktre ko masi yamna nuai to thodok ni hauji hariba case ase court hearing tawri ko any trial tawri judgment am ho pidri ko yam thuna judgment lakani haina su ai gi site gi khanjai ko asiguma tawdok se mayam ekoi amna masi mayam na su tabada nungai ro habase khanjai channel se grow to the mating pangbiu subscribe to view ko mayam thank you everyone.